Bayang punamakpu aham mamaktuda khurumjari. Ngasi aina porokjariba video sidi nahan makai tauna nukningba video nate nokpai video kaya siminsu handak marak haujade. Haidi maramdi ima leibang Manipurda thokliba thadok kayase koina social media Facebook na chingba YouTube na chingba sumba kayada uba matamda amoi sengna nungaijade amoi sokna nungaijade haiba tare. Aikoina kasagi yam manung changba khungangmanda yam lapna pobanina chatna khotna koina mateng pangba kaya ngamjade. Aduba aikoina ichesing isinnaw khangna chanaba singda koina kitang oisu koina recharge pau tang tawbiba ngambase koigi yamthina aina thamoi kanjabani haiba tare maramdi loina net set ban tawna thamme haidun tai yam asingsu taw namda yam nungaijade sidai henasu mateng pangba ngambo jage ai adu ngasi ina proxy video sinti thadai kai sunate ngasi yam nungai tapam hai tare adi akhoi ngasi gi ima gi numit Mother's Day haibanina koina social media da koina video sing da uba matamda ima sina awaba kaya nariba sumsi kaya su uba matamda nungai jata bai tare ado ngasi gi numisida ai thamoi da hena nungai da phau bai tare maruina aina ngasi video sida haijani badi ngasi Mother's Day numina sida akoigi ima leba Manipur da leiba ima myam na wari basi si tangap sida wari ima myam na wari basi ubada ngasa gi thamoi da yam nungai jata bai tare aduna ima myam punamakpu nasana thamoi singna khurumjari happy Mother's Day मैम video से tang dana losinjarage aisu aigi YouTube channel yamna phawna chawba YouTube channel nachade aduna ena semjariba video si ima mayam da jawgadra di khajade mayamna nusibiduna ai video se ima mayam da jawgi asigi kai rasi